ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯆꯥꯕꯤ ꯂꯧꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯋꯥꯀꯤꯝ ꯐꯨꯟꯗ꯭ꯔei꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯑꯅꯝꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯜ ꯃꯧꯄꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯁꯨꯅꯤꯡ ꯆꯠꯅꯤꯡꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯈꯨꯜ ꯊꯨꯡꯅ ꯀꯣꯏꯕ ꯁꯥꯟꯅꯕ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯃꯁꯥꯒꯤ ꯃꯃꯜ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯂꯥꯏꯕꯣꯏꯗꯅꯇ ꯈꯟꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯒꯤ ꯃꯆꯦ ꯂꯤꯁꯤꯡ ꯍꯦꯟꯕꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯐꯨ ꯁꯥꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯄꯨꯅꯔꯝꯃꯤ꯫ ꯂꯤꯁꯤꯡ ꯍꯦꯟꯕꯤꯅ ꯁꯥꯔꯤꯕ ꯆꯐꯨ ꯑꯗꯨꯁꯨ ꯃꯤꯌꯥꯟ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯅꯤ ꯊꯣꯏꯕ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯦ ꯂꯤꯁꯤꯡ ꯍꯦꯟꯕꯤꯗꯨ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ? ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯂꯝꯕꯣꯏꯕ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯆꯪꯉꯨ ꯆꯠꯂꯨ, ꯆꯥꯛꯀꯗꯣ ꯂꯣꯏꯔꯕꯅꯤ, ꯃꯗꯨꯅꯦ ꯆꯥꯊꯣꯛꯂꯒꯅꯦ ꯑꯃꯨꯛ ꯄꯣꯊꯥꯖꯔꯨꯔꯣ." ꯊꯣꯏꯕ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯀꯂꯞ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯏꯆꯦ, ꯂꯝꯕꯣꯏꯕ ꯀꯥꯏꯗꯦ? ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯆꯠꯂꯤꯁꯤꯁꯨ ꯊꯕꯛꯅꯦ ꯊꯕꯛ." ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦ ꯂꯤꯁꯤꯡ ꯍꯦꯟꯕꯤꯅ ꯊꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪꯅ ꯆꯠꯂꯤꯗꯨ ꯊꯕꯛꯅꯦꯕ? ꯍꯦ, ꯁ꯭ꯋꯥꯏꯗ ꯉꯥꯡꯒꯅꯨ, ꯏꯆꯦ ꯇꯥꯅꯤꯡꯗꯦꯀꯣ." "ꯏꯕꯨꯡꯉꯣ, ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯌꯦꯡꯉꯨ, ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯟꯅꯔꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏ? ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯣꯏꯕ ꯁꯥꯟꯅꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯃꯨꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣꯃꯤ?" ꯊꯣꯏꯕ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯦ꯫ ꯊꯣꯏꯕ ꯃꯆꯦꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯏꯆꯦ, ꯁꯦꯜ ꯇꯥꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯋꯥꯅꯕ ꯁꯦꯟ ꯇꯥꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯏꯁꯥ ꯋꯥꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯁꯤꯁꯨ ꯊꯕꯛ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣ ꯏꯆꯦ꯫ ꯑꯩꯅ ꯁꯨꯕ ꯁꯨꯗꯕ ꯆꯞ ꯃꯥꯟꯅꯩ꯫ ꯏꯆꯦꯅ ꯁꯨꯔꯤꯗꯨꯒ ꯍꯌꯦꯡꯋꯥꯏ ꯏꯆꯦꯅꯅꯦ ꯁꯣꯛꯂꯀꯥꯟꯗ ꯅꯧꯄꯥ ꯑꯩꯅ ꯌꯦꯡꯕꯤꯗꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯧꯄꯥ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ꯫ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯏꯅꯤꯡ ꯇꯝꯍꯜꯂꯨ ꯏꯆꯦ." ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯈꯔ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯇꯥꯅꯤꯡꯗꯦꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯕꯣ? ꯍꯦ, ꯅꯪ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅꯀꯤ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ." ꯑꯁꯣꯏ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯐꯨ ꯑꯗꯨ ꯑꯃꯨꯛ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯔꯧ ꯇꯟꯕ ꯊꯣꯏꯕꯁꯨ ꯈꯨꯝꯂꯝꯗꯕꯤ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯁꯨ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯁꯤꯡ ꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯉꯣꯟꯗꯒꯤ ꯅꯍꯥꯟ ꯆꯐꯨ ꯈꯔ ꯂꯧꯕꯗꯣ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ꯫ ꯅꯪꯒꯤ ꯆꯐꯨꯁꯦ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩ, ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯉꯁꯤꯁꯨ ꯆꯐꯨꯁꯤꯡꯁꯦ ꯂꯧꯕ ꯂꯥꯛꯏꯕꯅꯤꯅꯦ." ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯁꯤꯡ ꯍꯦꯟꯕꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯏꯕꯦꯝꯃ, ꯆꯐꯨꯁꯦ ꯅꯍꯥꯟꯒꯤꯗꯨꯒ ꯃꯃꯜꯗꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ? ꯉꯁꯤꯒꯤꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ?" "ꯏꯅꯦ, ꯃꯃꯜꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯆꯐꯨ 10ꯒ 5ꯁꯤꯗꯅꯦ ꯄꯨꯟꯅ ꯂꯨꯄꯥ 1,500 ꯇꯥꯔꯤ." "ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ, ꯁꯤꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯏꯅꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯁꯤꯡ ꯍꯦꯟꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯂꯝꯕꯣꯏꯕ ꯌꯥꯕ ꯂꯝꯕꯣꯏꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯊꯣꯏꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯩꯔꯛꯑꯝꯃꯤ꯫ "ꯍꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯍꯥ, ꯅꯪ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ." ꯊꯣꯏꯕ ꯃꯅꯥ ꯌꯥꯝꯅ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯊꯪꯅꯕ ꯈꯨꯜꯗ ꯉꯥ ꯃꯌꯥꯝ ꯐꯥꯅꯩꯅ ꯁꯨꯝ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯏꯆꯦ꯫ ꯑꯗꯣ ꯏꯆꯦꯅ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯥꯟꯅꯔ ꯂꯩꯁꯤꯕꯣ? ꯑꯩꯁꯦ ꯅꯨꯄꯥꯅꯤ, ꯅꯨꯄꯥꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯣ? ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ,
ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂ ꯂꯩꯕ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯏꯕꯗ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯂꯞꯅ ꯆꯩꯔꯛꯑꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯍꯌꯦꯡꯅꯦ ꯅꯪꯕꯨ ꯀꯔꯝꯅ ꯍꯤꯡꯍꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯤ ꯍꯦ ꯅꯪꯒꯤ ꯅꯇꯥꯎ ꯏꯔꯦꯜꯗꯣ ꯍꯌꯦꯡ ꯂꯥꯡꯐꯩꯗ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯀꯗꯧꯅꯤꯀꯣ ꯊꯣꯏꯕ ꯃꯆꯦꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁ ꯏꯆꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯇꯣꯏꯅꯣ ꯍꯩꯇꯅ ꯀꯃꯥꯏꯅ ꯁꯤꯡ ꯆꯟꯗꯣꯏꯅꯣ ꯍꯣ ꯈꯨꯠꯁꯤꯅꯅꯦ ꯄꯥꯏꯔꯒꯅꯦ ꯁꯟ ꯒꯥꯔꯤꯗꯨꯗꯅ ꯍꯥꯞꯇꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯆꯪꯉꯨ ꯆꯠꯂꯣ ꯏꯃꯨꯡꯗꯅꯦ ꯃꯤꯒꯤꯅꯦ ꯁꯤꯞꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯅꯕ ꯆꯠꯂꯨꯕꯗꯅꯦ ꯅꯁꯥꯗꯣ ꯁꯣꯛꯊꯔꯝꯃꯅꯤ ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯒ ꯊꯅꯝꯃꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯁꯨꯃꯥꯡꯗꯨꯗ ꯐꯝꯊꯩ ꯊꯣꯏꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯤꯁꯤꯡ ꯍꯦꯟꯕꯤꯁꯨ ꯆꯩꯈꯩ ꯆꯩꯊꯣꯛꯂꯨꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯐꯔꯝꯕ ꯑꯉꯥꯡ ꯆꯥꯎꯔꯛꯂꯀꯥꯟꯁꯤꯗ ꯁꯨꯅꯤꯡ ꯆꯠꯅꯤꯡꯗꯕ ꯂꯧꯇꯟꯕ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯔꯤꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯟꯕꯅꯗꯤ ꯌꯥꯔꯣꯏꯁꯦ ꯑꯋꯥꯕ ꯈꯔ ꯈꯪꯍꯟꯗ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯒꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯏꯃꯨꯡꯂꯣꯝꯗ ꯃꯥꯁꯨ ꯆꯪꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯊꯣꯏꯕꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯊꯣꯏꯕ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯕꯣ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯊꯣꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯍꯀꯥꯝ ꯋꯥ ꯆꯦꯟꯕ ꯃꯈꯩ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯦꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯇꯣꯏꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯀꯨꯏꯔꯣꯏꯁꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯇꯅꯤ ꯑꯗꯣ ꯅꯇꯥꯎ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯆꯠꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯎ ꯃꯌꯥꯝꯁꯨ ꯃꯈꯨꯠꯇ ꯆꯦꯈꯥꯎ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯂꯨꯔꯣ ꯏꯔꯦꯜ ꯇꯥ ꯈꯣꯏꯃꯨ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯌꯥꯝꯅ ꯄꯪꯖꯕꯅꯤ ꯅꯈꯣꯏꯅ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯍꯣꯏ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯂꯤꯁꯤꯡ ꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯔꯥꯡꯗꯒꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯂꯥꯡꯐꯩ ꯌꯧꯔꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯐꯥꯎꯕ ꯁꯨꯔꯛꯈꯤꯗ꯭ꯔꯕ ꯊꯣꯏꯕꯗꯨ ꯎ ꯌꯥꯟꯕ ꯐꯥꯎ ꯐꯖꯅ ꯍꯩꯔꯝꯗꯦ ꯊꯣꯏꯕ ꯍꯩꯇ ꯎꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯌꯥꯟꯊꯔꯛꯂꯝꯃꯤ ꯊꯣꯏꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯍꯨꯃꯥꯡꯁꯨ ꯃꯁꯥꯗꯨ ꯄꯨꯡꯅꯞ ꯅꯞꯂꯝꯃꯤ ꯊꯣꯏꯕ ꯎ ꯌꯥꯅ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ ꯊꯣꯏꯕ ꯃꯇꯥꯎ ꯏꯔꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯎꯁꯤꯡꯁꯦ ꯑꯝꯇ ꯌꯥꯟꯊꯔꯝꯃꯨ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯏꯁꯤꯡ ꯊꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯕ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ ꯃꯥꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯤ ꯊꯣꯏꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯝꯃꯤ ꯊꯣꯏꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯐꯅ ꯀꯨꯏꯔꯦ ꯏꯁꯤꯡꯗꯤ ꯑꯃꯠꯇꯁꯨ ꯐꯪꯗꯦ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯛꯁꯤꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯧꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯑꯁꯨꯝ ꯂꯦꯞꯇꯕꯤ ꯆꯠꯂꯤꯉꯩ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯑꯝꯃꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯄꯨꯡꯃꯝ ꯁꯤꯟꯈꯤꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯊꯣꯏꯕ ꯀꯤꯕꯅꯁꯨ ꯀꯝ ꯊꯦꯡꯂꯝꯃꯤ ꯃꯥꯏꯀꯩ ꯈꯪꯗ ꯂꯥꯛꯈꯤꯕ ꯂꯝꯕꯤꯅꯤ ꯈꯪꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯊꯣꯏꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯄꯣꯊꯥꯔꯤꯉꯩ ꯃꯥꯅ ꯉꯥꯊꯗꯨꯅ ꯄꯣꯊꯥꯔꯤꯕ ꯎꯆꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯇꯣꯡꯂꯤꯕ ꯑꯗꯨ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ
ꯆꯤꯡꯂꯦꯝꯅ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯋꯥꯃꯟꯕꯗꯒꯤ ꯑꯗꯨꯃ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯊꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯑꯣꯏ, ꯇꯥꯕ꯭ꯔꯣ ꯅꯨꯄꯥ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯁꯦ, ꯑꯝꯇ ꯍꯧꯒꯠꯂꯣ." ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯊꯣꯏꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯑꯝꯃꯤ꯫ "ꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ. ꯃꯈꯣꯏ ꯆꯤꯡꯁꯤꯁꯨ ꯃꯤꯒ ꯇꯥꯕ ꯑꯣꯏꯔꯦ. ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯜꯂꯨꯗꯦꯅꯦ." ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ? ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕ꯭ꯔꯣ?" "ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ. ꯃꯤꯡꯕꯨꯗꯤ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯏ. ꯑꯗꯣ ꯁꯛ ꯐꯖꯕꯤ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯍꯥꯏꯅ ꯀꯧꯒꯦ? ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯅꯪꯁꯨ ꯂꯩꯕ꯭ꯔꯣ?" "ꯂꯩꯌꯦ. ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯃꯣꯏꯅꯧꯕꯤ ꯀꯧꯏ. ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯁꯛ ꯌꯥꯝꯅ ꯐꯖꯕ꯭ꯔꯅꯦ?" "ꯐꯖꯩ. ꯑꯗꯣ ꯆꯤꯡꯗ ꯂꯩꯕꯁꯦ ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯅꯈꯣꯏ ꯆꯤꯡꯁꯤ." "ꯑꯩꯗꯤ ꯀꯤꯕꯤꯗꯦ. ꯅꯪꯁꯨ ꯀꯤꯒꯅꯨ. ꯑꯗꯣ ꯅꯪ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯅꯪꯒꯤ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯇꯨ ꯂꯧꯔꯨꯈꯤꯒꯦ. ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ, ꯂꯩꯔꯝꯒꯦ. ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ." ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯃꯅꯥ ꯑꯃꯗ ꯆꯥꯛ ꯑꯗꯨ ꯃꯌꯣꯝ ꯃꯌꯣꯝ ꯌꯣꯝꯗꯨꯅ ꯊꯣꯏꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ "ꯁꯤ, ꯆꯥꯔꯣ." ꯊꯣꯏꯕ ꯆꯥꯛ ꯑꯗꯨ ꯆꯥꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯅꯪꯗꯤ ꯅꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ. ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯛꯁꯦ ꯌꯥꯝꯅ ꯍꯥꯎꯏ. ꯁꯤꯕꯨ ꯀꯅꯥꯅ ꯊꯣꯡꯒꯦ?" "ꯑꯁꯦꯡꯀꯤ ꯍꯥꯎꯕ꯭ꯔꯅꯦ? ꯆꯥꯛꯇꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕꯅꯤ." ꯊꯣꯏꯕ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯏꯕꯗ ꯃꯤꯐꯝ ꯆꯣꯏꯊꯣꯛꯇꯨꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯆꯥꯛꯇꯨ ꯇꯣꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯃꯩꯅꯧꯕꯤ, ꯅꯈꯣꯏ ꯁꯥꯏ ꯈꯨꯟꯁꯤ ꯀꯩ ꯈꯨꯟ ꯀꯧꯒꯦ? ꯆꯥꯎꯔꯥꯛꯄ ꯃꯤꯗꯤ ꯀꯌꯥꯃꯨꯛ ꯇꯥꯒꯦꯕ?" "ꯁꯤ ꯈꯨꯟꯁꯦ ꯌꯥꯏꯁꯣꯏ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ. ꯁꯤꯒꯤ ꯈꯨꯟꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯦ. ꯑꯩ ꯈꯛꯇ ꯂꯩꯌꯦ." ꯊꯣꯏꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯥ? ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ?" "ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ. ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯤ." ꯊꯣꯏꯕ ꯍꯧꯖꯤꯛꯁꯨ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ꯫ "ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯤ ꯚꯨꯠ ꯂꯥꯏꯒ ꯍꯥꯏꯅꯕꯗꯨꯔꯣ? ꯑꯁ, ꯀꯤꯍꯜꯂꯛꯀꯅꯨꯀꯣ. ꯑꯩ ꯌꯥꯝꯅ ꯀꯤꯌꯦꯕ. ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯤꯡꯗꯦ ꯍꯥꯏꯖꯕꯅꯤ. ꯑꯩꯈꯣꯏ ꯏꯆꯦꯅ ꯅꯝꯗꯅ ꯂꯥꯛꯍꯜꯂꯤꯅꯤ." ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯒꯤ ꯋꯥꯉꯥꯡ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯣꯠꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯀꯤꯍꯟꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯩ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦꯕ. ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯍꯤꯡꯆꯥꯕꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯗꯤ ꯅꯠꯇꯦ. ꯅꯪ ꯑꯩꯕꯨ ꯀꯤꯖꯕ꯭ꯔꯣ? ꯀꯤꯖꯒꯅꯨꯀꯣ. ꯑꯩꯁꯦ ꯅꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯁꯨ ꯑꯩꯁꯨ ꯈꯪꯉꯤ." ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯎꯈꯤꯗ꯭ꯔꯤ꯫ ꯊꯣꯏꯕ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯤꯗꯦꯗ. ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯑꯗꯣ ꯅꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤ ꯐꯥꯔꯒ ꯆꯥꯏ ꯍꯥꯏꯌꯦ. ꯅꯪꯁꯨ ꯆꯥꯕ꯭ꯔꯣ?" "ꯆꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯗꯦꯗ. ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯍꯪ ꯆꯥꯗꯕ ꯃꯌꯥꯝ ꯍꯪꯉꯤꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯨꯝ ꯍꯪꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦꯕ. ꯅꯪꯁꯨ ꯇꯨꯝꯃꯣ. ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ." "ꯅꯪ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯕꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯇꯨꯝꯖꯍꯧꯔꯣ. ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ." "ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯈꯣꯏ ꯍꯤꯡꯆꯥꯕꯤꯒꯤꯁꯨ ꯌꯨꯝ ꯂꯩꯖꯕ꯭ꯔꯣ?" "ꯀꯩꯒꯤ ꯂꯩꯇꯅꯤ? ꯑꯩꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯒꯨꯝꯅ ꯌꯨꯝ ꯂꯩ꯫ ꯑꯥꯗ ꯅꯪꯅ ꯄꯣꯊꯥꯔꯤꯕ ꯎꯆꯥꯟ ꯃꯈꯣꯡꯁꯦ, ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯂꯩ."
ꯑꯣ ꯑꯗꯣ ꯅꯪꯒꯤ ꯌꯨꯝꯁꯤ ꯀꯗꯥꯏꯗꯣ ꯑꯩꯗꯤ ꯑꯝꯇ ꯎꯗꯤ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯌꯨꯝꯕꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯎꯔꯨꯏ ꯇꯨꯝꯃꯣ ꯑꯩꯁꯨ ꯀꯥꯔꯒꯦ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯍꯥꯛꯇꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯊꯥꯅꯕ ꯀꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯃꯪꯂꯥꯟꯄꯥꯟ ꯑꯃꯗ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯈꯤ ꯊꯣꯏꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯁꯨ ꯑꯁꯨꯝꯅ ꯋꯥꯁꯛꯅꯔꯛꯈꯤ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯏꯅꯧꯕꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯊꯅꯝꯃꯣꯏ ꯌꯨꯝꯗꯨꯗ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯌꯦꯡꯃꯛ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯌꯨꯀꯣ ꯐꯔꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯅꯨꯡꯁꯤ ꯂꯝꯕꯤꯗꯨꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯥꯡꯐꯩ ꯑꯗꯣꯝꯗꯅ ꯃꯇꯥꯎ ꯃꯔꯤ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯏꯔꯦꯜ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯇꯥ ꯈꯣꯏꯃꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ 9ꯅꯤꯗꯤ ꯁꯨꯔꯛꯂꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤꯗꯅ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯗꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯃꯆꯦ ꯑꯗꯨ ꯃꯧꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯔꯝꯒꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯨꯝꯗꯧꯔꯤꯁꯤꯕꯣ ꯑꯁ ꯈꯟꯕꯗꯅꯦ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯇꯥ ꯈꯣꯏꯃꯣ ꯌꯥꯔꯦ ꯃꯊꯥ ꯁꯥꯗꯅ ꯀꯥꯟꯅꯔꯔꯣꯏ ꯍꯣꯔꯦꯟ ꯃꯆꯦꯗꯨꯗꯅꯦ ꯍꯪꯂꯛꯂꯕꯗꯤ ꯁꯨꯅꯤꯡ ꯆꯠꯅꯤꯡꯗꯕ ꯃꯧꯄꯥ ꯅꯨꯄꯥ ꯀꯇꯟꯗꯣ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯂꯝꯕꯤꯅꯤ ꯆꯠꯅꯅꯕ ꯇꯧꯁꯤ ꯁꯦꯝ ꯁꯥꯔꯣ ꯃꯌꯥꯝ ꯑꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯈꯣꯏꯃꯨ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯋꯥꯔꯧꯅꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯕꯤꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯅꯌꯨꯝ ꯃꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯎꯀꯣ ꯏꯅꯥꯎꯁꯤꯗꯤ ꯈꯣꯏꯃꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯊꯣꯏꯕꯒꯤ ꯃꯆꯦꯠ 1000 ꯍꯦꯟꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯐꯨ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯣꯏꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯊꯣꯏꯕ ꯃꯆꯦꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯅꯧꯄꯥ ꯑꯩꯍꯥꯛ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦ ꯑꯗꯨ ꯃꯧꯄꯥꯗ ꯌꯦꯡꯂꯛꯑꯝꯃꯤ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯁꯨ ꯎꯔꯝꯃꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯊꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦꯒꯤ ꯊꯣꯏꯕ ꯃꯥꯗꯤ ꯀꯅꯥꯅꯣ ꯊꯣꯏꯕ ꯃꯆꯦꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯦ ꯃꯍꯥꯛꯁꯦ ꯏꯆꯦꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯏꯆꯦꯅ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯣꯍꯣ ꯏꯅꯥꯎ ꯆꯪꯉꯣ ꯂꯥꯛꯑꯣ ꯊꯣꯏꯕ ꯏꯅꯥꯎ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯊꯣꯏꯕ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯜ ꯊꯨꯡꯅ ꯃꯔꯧ ꯇꯥꯟꯕ ꯂꯝꯕꯣꯏꯕ ꯊꯣꯏꯕ ꯑꯗꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯊꯣꯏꯕꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯈꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯏꯕꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ